ꯅꯪꯒꯤꯗꯨꯗꯤ ꯅꯨꯡꯁꯤꯠ ꯑꯂꯥꯡꯕꯅꯤ ꯑꯩꯒꯤꯗꯤ ꯂꯥꯡꯗꯕꯤꯅꯤ ꯑꯩꯒꯤꯗꯨꯁꯨ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯂꯥꯡꯗꯕꯤꯗꯣ ꯁꯥꯎꯅꯤꯡꯉꯤ ꯑꯩꯈꯣꯏꯗꯥꯅ ꯑꯩꯁꯦ ꯈ꯭ꯋꯥꯡ ꯅꯥꯕꯗ ꯃꯥꯅ ꯄꯦꯟꯅꯔꯤꯁꯦ ꯑꯩꯁꯨ ꯕꯗꯂꯥ ꯂꯧꯈꯤꯅ ꯅꯪ 시니 누시바 거기다 나이만 누시바 마얌 우리에다나 강에다나 마얌나 하이드라 아이는 없는 빨리 아이는 없는 빨람거니나 하이드라 세세 시니마기 마얌나 파이페 하이베세 너무 타카페 와니 파바니 아이나 fat도마 마이짱마기 레이지니 하이도케 ngasi nang na ingonda lipena bagi khwang na be pele be haidok mayamda namdi fajo thamoy gi tilanga lancha te kisi ki haudan tharu hello itina mayam kamai tawnadige aisi yam nungai na leyana haigadra khangde ko mayam nungai haidoira nungai te haidoira khangde ko nungai trasu nungai haidradi phatte kaina halman hainabane bako wai haibase haiba phatte na aduna nungairi haina haitare mayam ko ado mayam aise handakse anabase ja toksale bako khwang su lengchandana nimit humni shure ngasi ga ise khwang lengchandana nungai tana leise ko do gas ki hidak pudi chari asina kanadragadi kanadabagi dum thopa tawdine ado gas na oiram do mal hena di chara khona de exercise sawna khona adumai tawri bako araidi kamu kai doge haiduga ko ai mit ki allergy dawna ko mit se jengune ai gi mit se jengu minani se sigi misiga karamana pongkhal ke jengu mayam sigi mi se pongkhal ine ba hojik se ko sigi mi se pongkhal laga ko sama kha se mit kha se pongkhal laga degi allergy dawdana allergy do oirabani na ina hoigi mit se nei khaibado adu tawbadu da ko simit ka loi pongkhatana loire bako ado hoigi adum leibase akoi mit se ko mit se makha siga pot amakhak leiba dumai lumlum ga laura khaja ga chawthokpagi type ta taw aina dum ai michina ubado adumai tawre bako nungai ti yamna adagidi mobile jeng ma khotpada clear oidaba adumai tawre bako ado jengani nini humni se yengaga ya aidi adum samai su leiba taraga doctor jakane bako kuire ba koina mit ke allergy da leisi yam kuire do dana di jeng se na ha ga dum jeng pado ngamdana dum leibedo adu tune ba do handakti khar henjan na tawre bako aduna nungai ti isa se nungai te bako da si tanda si ga ko nungai tana leininga gi tanda si da ko adagi khutaw mai na churi ni se tu se ubra maya se khutaw mai churi ne sinamu kamai churi no hada ngara ngangobdo ko ngangobagi thau tai thokpado chai thokpadu daina ne tai thore bako tai thokpadu da khoida sina ne ngon ngangona loire ko tai thokpadu da khuche chu greba mai na chu lai chu bagi mokon ko tai khanga ba chu lai ko ada khoida ne ngon ngangya ba kaino thong tha ko loraga ko na tai thok ba kai gai ge hojite tai thui do han nang drabai na ngange bako adu na khuchi su ko hatang ji sabana aloe vera he ga aloe vera de os khang jadre aloe vera le aloe vera de singe to busu ko leira ga hai he ga te singe to busu ko do aloe vera do tanna thopa tanna dum kuji dak tare ba ko aloe vera tare ga di sa basu phai dai di khuta dak ta basu wa le ba khaji khara tang tai ba ko to howdre du su aduna mayam thabak jam kal lew jise na la su thabak jile pada de ko do sibaching he sunday siga sibaching ore bani na sibaching gi su phi mayam ma tu bagi gang sing ko to kari ga tu bagi su phi mayam ma khwang se ngam da su ngam da si su tu doine haidi mi phi do order loksalu re dai di phi su ka khona loi taru re ba ko adu du gi su tu da ba da ba doine adu na hoji se khoi da su angang thin ba jakhi angang ni ma school da doga da halaga da cha thak toini ba ko cha su si khar thenge kai nai di aina nungai ta dum lebedu ko na da cha thaktre ba dana angang sing di loina cha pija ko chana loina school chat khre adagi di da hala go cha thabina doine ba ko ngona thakpa hangre ngasi se aina sa nungai ta di asine aduna khoi na ba yade ko dipi khoi na radi ni pa sing se damna wai ba cha badagi thakpadagi ko mo sam waje ba ko nona hojik se ai sa lolani dal hajaro ko matam jaure ko aduga jum cha thamina rani dum mayam khada la dum share to jarake ko adu mayam please mayam full support to biyo aingonda aduga full watching su to biyo ko mayam support to dragadi akoina video thagatpagi value do leite ba ko aduna mayam na support to biyo please adagi di no ba changbi na pechina sing mayam support to biyo ko aingonda do asia jalaga mayam ai makha ta ba video ngasi do dum mayam da hapjarake aduga jamina sika mayam hujik cha thakpa loire koi da halakna ko cha thakpa loire do koi da to he jeng je mayam kenam je halake to kai deina da no yang collection nam tau gi dai na ningon chakko gi mamang da to kai dora ba rani manau rani mapum rani mache rani manau rani mama muga shoot polestar shoot suki shoot aina to kai dora halo ko ni
ꯅꯤꯉꯣꯜ ꯃꯋꯥ ꯑꯣꯏꯕꯁꯤꯡꯒꯤꯗꯃꯛꯇ ꯁꯝ ꯀꯂꯦꯛꯁꯟ ꯑꯩꯅ ꯈꯔ ꯄꯨꯟꯅ ꯂꯥꯛꯆꯔꯦ ꯃꯗꯨꯗꯤ ꯅꯤꯉꯣꯜꯁꯤꯡꯕꯨ ꯃꯅꯤꯡ ꯊꯨꯡꯅꯕ ꯍꯣꯠꯅꯕꯗ ꯂꯋꯥꯏ ꯁꯥꯟꯅꯕꯁꯤꯡꯅ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗꯗ ꯇꯥꯔꯒꯗꯤ ꯁꯝ ꯀꯂꯦꯛꯁꯟ ꯑꯩꯅ ꯄꯨꯖꯔꯦ ꯃꯗꯨꯗꯤ ꯂꯩꯖꯔꯦ ꯁꯤꯒ ꯂꯩꯔꯦ ꯎꯆꯤ ꯍꯤꯗꯥꯛ ꯁꯤꯒ ꯂꯩꯖꯔꯦ ꯇꯤꯟ ꯍꯤꯗꯥꯛ ꯑꯁꯤꯗ ꯂꯩꯖꯔꯦ ꯐꯦꯅꯥꯏꯜ ꯑꯁꯤꯗ ꯂꯩꯔꯦ ꯇꯨꯝꯅꯕ ꯒꯨꯂꯤ ꯁꯤꯗ ꯂꯩꯖꯔꯦ ꯄꯣꯇꯥꯁ ꯁꯝ ꯀꯂꯦꯛꯁꯟ ꯑꯣꯐ ꯅꯤꯉꯣꯜ ꯃꯊꯥ ꯁꯥꯔꯕ ꯅꯤꯉꯣꯜ ꯃꯋꯥꯁꯤꯡꯒꯤꯗꯃꯛꯇ ꯂꯩꯖꯔꯦ ꯁꯝ ꯀꯂꯦꯛꯁꯟ ꯄꯦꯜꯂꯕꯅꯤ ꯑꯗꯨꯅ ꯀꯩ ꯈꯪꯍꯟꯅꯤꯡꯉꯤꯅꯣ ꯃꯌꯥꯝꯗ ꯃꯊꯥ ꯁꯥꯅ ꯗꯤꯄ꯭ꯔꯦꯁꯟ ꯆꯠ ꯇꯥꯔꯒꯗꯤ ꯑꯁꯤ ꯁꯤꯖꯤꯟꯅꯕꯤꯌꯨ ꯍꯥꯏꯔꯤꯕꯅꯤꯅ ꯀꯩꯅꯣ ꯑꯗꯨ ꯁꯤꯖꯤꯟꯅꯔꯗꯤ ꯌꯥꯡꯅ ꯂꯥꯏꯔꯤꯛꯄꯥꯛ ꯌꯧꯔꯣꯏꯗ꯭ꯔꯣ ꯑꯗꯨꯅꯤ ꯁꯥꯟꯇꯤ ꯑꯣꯝ ꯁꯥꯟꯇꯤ ꯍꯥꯏꯗꯣ ꯑꯣꯏꯗꯣꯔꯤꯅꯤ ꯀꯂꯦꯛꯁꯟ ꯎꯕ ꯐꯪꯉꯔꯣꯏꯗꯣꯏꯅꯤ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯁꯝ ꯀꯂꯦꯛꯁꯟ ꯑꯩ ꯄꯨꯊꯣꯛꯆꯔꯛꯏꯅꯤ ꯊꯣꯛꯂꯩꯇꯕ ꯃꯤꯅꯤ ꯑꯩꯈꯣꯏ ꯗꯥꯁꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯑꯩꯈꯣꯏ ꯗꯥ ꯂꯥꯛꯑꯒ ꯆꯥ ꯊꯛꯏꯕꯀꯣ ꯆꯥ ꯊꯛꯄꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯤ ꯇꯨꯕ ꯍꯧꯗ꯭ꯔꯕꯅꯦ ꯑꯩꯁꯦꯗꯣ ꯑꯩꯈꯣꯏ ꯗꯥꯁꯤꯅ ꯄꯣꯠ ꯃꯌꯥꯝ ꯄꯨꯁꯤꯜꯂꯛꯏꯁꯦ ꯀꯩꯒꯤꯅꯣ ꯈꯜꯂꯦꯕ ꯃꯥꯗꯤ ꯁꯤꯒꯤ ꯑꯣꯏꯔꯝꯖꯥꯠꯅꯦ ꯑꯩ ꯅꯣꯛꯅꯤꯡꯗ꯭ꯔꯦ ꯃꯌꯥꯝ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯕꯁꯤꯅ ꯅꯣꯛꯅꯤꯡꯕꯒ ꯐꯥꯎꯗꯦ ꯉꯁꯤꯁꯦ ꯃꯈ꯭ꯋꯥꯡ ꯅꯥꯔꯒ ꯄꯩꯔꯒ ꯂꯩꯔꯤ ꯑꯩꯁꯦ ꯍꯧꯒꯠꯄꯒ ꯉꯝꯗꯅꯀꯣ ꯐꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯄꯁꯦ ꯈ꯭ꯋꯥꯡꯁꯦ ꯄꯩꯊꯣꯛꯑꯒ ꯉꯥꯏꯍꯥꯛꯀ ꯂꯩꯊꯣꯛꯑꯦ ꯑꯩ ꯈ꯭ꯋꯥꯡ ꯅꯥꯕꯁꯦ ꯉꯔꯥꯡ ꯅꯍꯥꯟ ꯐꯕꯇ ꯉꯥꯏꯔꯤ ꯈꯔꯕꯨꯗꯤ ꯅꯥꯔꯦꯕꯀꯣ ꯑꯗꯣ ꯑꯩ ꯍꯧꯔꯦ ꯑꯩꯗꯣ ꯑꯩꯈꯣꯏ ꯅꯨꯄꯤ ꯍꯧꯔꯦ ꯃꯑꯣꯡ ꯇꯥꯕꯅꯤ ꯃꯥꯅꯒ ꯍꯧꯒ ꯍꯥꯏꯗꯤ ꯑꯩꯅꯅꯦ ꯑꯩꯅ ꯈ꯭ꯋꯥꯡ ꯅꯥꯔꯤꯉꯩ ꯃꯇꯝꯗꯨꯒ ꯃꯥꯅꯒ ꯑꯩꯉꯣꯟꯗ ꯀꯔꯤꯅꯒꯦꯕ ꯊꯕꯛ ꯁꯨꯅꯤꯡꯗꯅ ꯇꯧꯁꯟꯅꯔꯤꯃꯤ ꯀꯥꯏꯅ ꯑꯃꯨꯛ ꯃꯥꯅꯒ ꯏꯁꯧ ꯇꯧꯏꯌꯦꯕ ꯇꯧꯁꯟꯅꯔꯤꯃꯤ ꯊꯕꯛ ꯁꯨꯅꯤꯡꯗꯗꯅ ꯀꯥꯏꯅ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯈ꯭ꯋꯥꯡ ꯅꯥꯕ ꯀꯃꯥꯏꯅ ꯇꯧꯋꯤ ꯈꯪꯉꯕ ꯑꯗꯣ ꯅꯪꯒꯤꯁꯦ ꯂꯃꯟꯅꯤꯅꯦ ꯅꯪ ꯈꯜꯂꯤ ꯑꯝꯇꯪꯗꯤ ꯅꯪ ꯈꯜꯂꯤꯁꯦ ꯅꯠꯇꯦ ꯅꯪ ꯈꯜꯂꯤꯁꯦ ꯁꯤꯅꯦꯕ ꯑꯝꯇꯪ ꯃꯁꯦ ꯅꯥꯔꯛꯈꯤꯁꯤꯅ ꯑꯩ ꯁꯤꯒꯤ ꯋꯥꯍꯩꯁꯦ ꯑꯝꯇꯪꯗꯤ ꯍꯥꯏꯒꯦ ꯅꯪ ꯂꯩꯔꯤꯅꯤ ꯉꯥꯏꯔꯒ ꯅꯠꯇ꯭ꯔꯥ ꯉꯥꯏꯅꯕꯨꯗꯤ ꯂꯩꯖꯗꯦ ꯑꯗꯣ ꯊꯣꯛꯑꯕꯅꯤꯅ ꯉꯥꯏꯔꯤꯃꯤ ꯅꯪ ꯆꯥꯟꯁ ꯄꯦ ꯗꯥꯟꯁ ꯃꯥꯔꯣ ꯍꯥꯏꯅ ꯗꯥꯏꯂꯣꯛ ꯑꯃ ꯂꯩꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯇꯧꯕ ꯃꯇꯝꯗ ꯅꯪꯅ ꯍꯥꯏꯗꯤ ꯂꯩꯗꯅꯀꯣ ꯌꯥꯝꯅ ꯁꯨꯝ ꯀꯩꯅꯣ ꯃꯁꯤ ꯇꯟꯒꯟꯕ ꯅꯨꯄꯥꯅꯤ ꯃꯁꯤ ꯁꯣꯏꯗꯅ ꯃꯥ ꯇꯧꯁꯟꯅꯔꯤ ꯑꯣꯏꯔꯝꯒꯅꯤ ꯊꯕꯛ ꯁꯨꯅꯤꯡꯗꯗꯅ ꯇꯧꯔꯤ ꯑꯣꯏꯔꯝꯒꯅꯤ ꯀꯥꯏꯅ ꯈꯟꯖꯔꯒ ꯇꯧꯖꯈꯤꯕꯗꯨ ꯑꯩꯅ ꯑꯃꯨꯛ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯀꯔꯤ ꯐꯥꯎꯅꯤ ꯑꯩꯗꯤ ꯅꯥꯔꯁꯨ ꯑꯩꯗꯤ ꯂꯣꯏ ꯊꯕꯛ ꯑꯃ ꯁꯨꯔꯤꯅꯤ ꯌꯦꯡꯉꯨ ꯀꯣꯟꯗꯅꯤ ꯅꯪꯅ ꯐꯦꯡꯕꯤꯔꯤꯕ ꯑꯇꯩꯉꯩ ꯂꯣꯏ ꯇꯧꯔꯤꯅꯦ ꯋꯥꯏ ꯁꯤꯠꯄꯁꯨ ꯀꯔꯤꯁꯨ ꯐꯃꯨꯡ ꯊꯥꯗꯣꯛꯄ ꯂꯣꯏ ꯇꯧꯔꯤꯅꯤ ꯅꯪꯒꯤꯗꯤ ꯅꯪꯅ ꯈ꯭ꯋꯥꯡ ꯅꯥꯕꯗ ꯐꯃꯨꯡ ꯍꯤꯞꯄꯒ ꯇꯥ ꯂꯩꯔꯤꯅꯤ ꯑꯩꯒ ꯅꯪꯒ ꯈꯦꯠꯅꯕ ꯂꯩ ꯅꯪꯗꯤ ꯄꯨꯔꯥ ꯇꯟꯕ ꯑꯃ ꯌꯥꯎꯔꯤ ꯅꯪꯒꯤꯗꯤ ꯄꯨꯔꯥ ꯇꯟꯕ ꯑꯃ ꯌꯥꯎꯔꯤ ꯑꯩꯗꯤ ꯅꯥꯔꯁꯨ ꯑꯩ ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯑꯩ ꯍꯧꯖꯤꯛ ꯐꯤ ꯇꯨꯗꯣꯏꯅꯤ ꯅꯪ ꯈꯟꯖꯦ ꯑꯩ ꯍꯧꯖꯤꯛ ꯃꯤꯒꯤ ꯐꯤ ꯑꯍꯨꯝ ꯂꯣꯏꯁꯟꯗꯣꯏ ꯅꯠꯇ꯭ꯔꯥ ꯁꯤꯕꯇꯤꯂꯥꯒꯤ ꯁꯤꯕꯆꯤꯡꯒꯤ ꯂꯣꯏꯁꯟꯗꯣꯏ ꯅꯠꯇ꯭ꯔꯥ ꯉꯝꯗ꯭ꯔꯁꯨ ꯇꯨꯗꯣꯏꯅꯤ ꯑꯩꯗꯤ ꯉꯝꯗ꯭ꯔꯁꯨ ꯇꯨꯗꯣꯏꯅꯤ ꯉꯝꯗꯅ ꯇꯨ ꯇꯥꯔꯒꯗꯤ ꯅꯪ ꯄꯩ ꯇꯥꯕ ꯄꯩꯒꯦ ꯄꯩꯖꯅꯤ ꯁꯨꯡꯐ ꯐꯔꯣꯏꯗꯨꯗꯤ ꯄꯩꯒꯦ ꯄꯩꯖꯈ꯭ꯔꯁꯅꯨ ꯑꯩ ꯃꯤꯒꯤ ꯑꯣꯔꯗꯔ ꯆꯠꯂꯨꯔꯒ ꯑꯩ ꯐꯤꯁꯦ ꯀꯛ ꯂꯣꯏꯔꯒ ꯑꯩ ꯍꯧꯖꯤꯛ ꯉꯝꯃꯔꯣꯏꯅ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯇꯨꯗꯣꯏꯅꯤ ꯍꯧꯖꯤꯛ ꯅꯪ ꯑꯩꯒ ꯈꯦꯠꯅꯕ ꯂꯩ ꯑꯩꯈꯣꯏꯗꯤ ꯖꯦꯡ ꯖꯥꯎꯏ ꯏꯁꯥꯗ ꯈꯪꯉꯕ ꯑꯩꯈꯣꯏ ꯏꯁꯥꯗꯅꯦ ꯉꯝꯗ꯭ꯔꯁꯨꯅꯦ ꯉꯝꯅꯕ ꯍꯣꯠꯅꯒꯅꯦ ꯅꯪꯗꯤ ꯅꯠꯇꯦ ꯅꯪꯗꯤ ꯐꯣꯠ ꯂꯥꯎꯏ ꯅꯪ ꯅꯁꯥꯗꯣ ꯈꯇꯪ ꯅꯨꯡꯉꯥꯏꯇꯕꯗ ꯇꯥꯈ꯭ꯔꯅꯤ ꯐ꯭ꯂꯦꯠ ꯑꯩ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯇꯧꯁꯟꯅꯕ ꯑꯃꯁꯨ ꯍꯦꯟꯗ꯭ꯔꯣ ꯅꯪꯒꯤꯗꯨꯗꯤ ꯃꯁꯤꯗꯅꯤꯅꯦ ꯑꯩꯅꯅꯦ ꯑꯩꯒꯤ ꯅꯨꯡꯁꯤꯠ ꯑꯔꯥꯡꯕ ꯑꯃ ꯂꯩ ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯝ ꯅꯪꯒꯤꯗꯨꯗꯤ ꯅꯨꯡꯁꯤꯠ ꯑꯂꯥꯡꯕꯅꯤ ꯑꯩꯒꯤꯗꯤ ꯂꯥꯡꯗꯕꯤꯅꯤ ꯑꯩꯒꯤꯗꯨꯁꯨ ꯈꯪꯉꯤ ꯅꯠꯇ꯭रो ꯂꯥꯡꯗꯕꯤꯗꯣ ꯅꯪ ꯂꯥꯡꯗꯕꯤꯗꯣ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯅꯪꯒꯤꯅ ꯂꯥꯡꯕꯒ ꯂꯥꯡꯗꯕꯒ ꯈꯦꯠꯅꯕ ꯈꯔ ꯂꯩꯅꯦ ꯑꯂꯥꯡꯕꯗꯨꯗꯤ ꯄꯣꯠ ꯑꯅꯤ ꯁꯨꯃꯥꯏꯅ ꯂꯥꯡꯁꯟꯕꯅꯤꯅ ꯄꯋꯥꯔ ꯋꯥꯠꯂꯦꯕ ꯑꯩꯒꯤꯗꯤ ꯀꯂꯔꯅꯤ ꯀꯂꯔ ꯈꯛꯇꯪꯗꯅꯤ ꯑꯩꯒꯤꯗꯤ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯌꯦꯡꯉꯨ ꯅꯪꯒꯤꯗꯣ ꯂꯩꯃꯨ ꯃꯆꯨꯔꯣ ꯑꯗꯨ ꯍꯥꯏꯖꯥꯗꯦ ꯅꯪꯉꯣꯟꯗ ꯃꯆꯨ ꯍꯥꯏꯗꯣꯛ ꯌꯥꯕ꯭ꯔꯣ ꯑꯩꯗꯤ ꯃꯜꯇꯤ ꯀꯂꯔꯅꯤ ꯈ꯭ꯋꯥꯡꯗ ꯄꯥꯟꯕ꯭ꯔꯥ ꯑꯊꯤꯡꯒꯟꯕꯗ ꯃꯌꯥꯝ ꯑꯩꯁꯦ ꯉꯔꯥꯡ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯔꯨꯔꯦ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯕꯗ ꯍꯥꯏꯍꯧꯗ꯭ꯔꯦꯕꯀꯣ ꯑꯩ ꯂꯣꯛ ꯂꯥꯏꯍꯧꯁꯨ ꯉꯔꯥꯡꯁꯦ ꯇꯧꯔꯨꯔꯕꯅꯦ ꯑꯗꯣ ꯍꯤꯗꯥꯛ ꯆꯥꯕꯗꯤ ꯐꯔꯤꯅꯦꯕꯀꯣ ꯑꯩ ꯈꯣꯟꯒꯁꯦ ꯑꯣꯟꯊꯣꯛꯑꯝꯒꯅꯤ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯕꯗꯨꯅꯅꯦ ꯑꯗꯣ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯑꯩꯈꯣꯏ ꯗꯥꯅ ꯑꯩꯁꯦ ꯈ꯭ꯋꯥꯡ ꯅꯥꯕꯗ ꯃꯥꯅ ꯄꯦꯅꯔꯤꯁꯦ ꯑꯩꯁꯨ ꯕꯖꯥꯔ ꯂꯧꯗꯣꯏꯅ ꯈꯣꯠꯅ ꯅꯪ ꯅꯥꯔ ꯈꯣꯠꯅ ꯄꯦꯟꯖꯔꯤꯃꯤꯅꯦ ꯑꯩ ꯈ꯭ꯋꯥꯡ ꯅꯥꯔꯤꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯐꯃꯨꯡꯁꯤꯒ ꯇꯥꯅ ꯍꯤꯞꯅ ꯂꯩꯔꯒ ꯂꯣꯏ ꯊꯕꯛ ꯁꯨꯔꯗꯤ ꯅꯪ ꯈꯪꯒꯗꯕꯅꯤ ꯑꯩꯅꯅꯦ ꯅꯨꯡꯉꯥꯏꯕꯤꯗꯗꯅꯅꯦ ꯑꯩꯅ ꯊꯕꯛ ꯁꯨꯕꯁꯤꯒꯅ ꯎꯁꯤꯠꯇ꯭ꯔꯤꯅꯤ ꯑꯩꯉꯣꯟꯗ ꯑꯩꯃ ꯅꯪꯅ ꯐꯃꯨꯡꯗ ꯇꯥꯅ ꯂꯩꯔꯤ ꯊꯕꯛ ꯃꯌꯥꯝꯁꯤꯅ ꯃꯊꯪ ꯁꯨꯔꯣꯏ ꯆꯥꯛ ꯀꯅꯥꯅ ꯊꯣꯡꯉ ꯆꯥꯗꯣꯏꯕ ꯊꯣꯡꯉꯣꯏ ꯅꯪꯒꯤ ꯀꯩꯅꯣ ꯅꯄꯨꯛ ꯑꯆꯧꯕꯗꯨꯗꯤ ꯀꯅꯥꯅ ꯃꯦꯟꯕꯤꯗꯣꯏꯕ ꯃꯦꯟꯒꯅꯤ ꯍꯣꯇꯦꯜ ꯆꯠꯂꯒ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯅꯪ ꯊꯣꯡꯉ ꯆꯥꯅꯤ ꯁꯤꯅꯤ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏ ꯗꯥꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯎꯔꯦꯗꯅ ꯈꯪꯉꯦꯗꯅ ꯃꯌꯥꯝꯅ ꯍꯥꯏꯗ꯭ꯔꯥ ꯑꯩꯅ ꯉꯝꯅ ꯄꯥꯜꯂꯤ ꯑꯩꯅ ꯉꯝꯅ ꯄꯥꯜꯂꯝꯒꯅꯤꯅ ꯍꯥꯏꯗ꯭ꯔꯥ ꯁꯦ ꯁꯤꯅꯤ ꯃꯥꯒꯤ ꯑꯁꯤꯅꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯅꯥꯔꯛꯑꯗꯤ ꯅꯨꯄꯤꯅ ꯅꯥꯔꯗꯤ ꯅꯨꯄꯥꯅ ꯅꯨꯡꯁꯤꯗꯕꯅꯦ ꯃꯌꯥꯝ ꯁꯤꯃꯗꯤ ꯈꯪꯖꯟꯕꯤꯌꯨꯀꯣ ꯅꯨꯄꯤ ꯄꯨꯝꯅꯃꯛ ꯅꯨꯄꯤꯅ ꯃꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯐꯃꯨꯡꯗ ꯍꯤꯞꯅ ꯂꯩꯔꯕ ꯅꯨꯄꯥ ꯏꯁꯧ ꯂꯥꯡꯕꯅꯤ ꯑꯁꯦ ꯃꯌꯥꯝꯒꯤ ꯇꯧꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯑꯩ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯒꯤꯗꯤ ꯇꯧꯏ ꯑꯩꯅ ꯐꯃꯨꯡꯗ ꯃꯤꯅꯤ ꯈꯛꯇꯪ ꯅꯥꯅ ꯀꯨꯟꯅ ꯇꯥꯅ ꯂꯩꯕꯗꯅꯦ ꯑꯩꯈꯣꯏ ꯗꯥꯁꯤꯅ ꯏꯁꯧ ꯇꯧꯔꯅꯦꯕ
ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯪꯉꯕ ꯇꯟꯈ꯭ꯔꯖꯥꯅꯤꯕꯣ ꯀꯔꯤ ꯍꯨꯅꯨ ꯈꯪꯗꯦꯉꯣ ꯅꯥꯟꯅ ꯂꯩꯉꯣ ꯐꯤꯒ ꯀꯅꯥꯃꯥꯏꯅ ꯁꯨꯗꯣꯏꯅꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯉꯪꯉꯒ ꯂꯩꯇꯕ ꯑꯩꯈꯣꯏ ꯗꯥꯁꯦ ꯉꯪꯉꯒ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯈꯣꯏꯃꯨꯅ ꯉꯪꯗ꯭ꯔꯥ ꯄꯥꯏꯔꯛꯄꯗ ꯉꯪꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯉꯪꯗꯣꯏꯕ ꯑꯩꯈꯣꯏ ꯗꯥꯁꯦ ꯈꯪꯉꯕ ꯐꯩ ꯍꯥꯏꯁꯦ ꯃꯥ ꯅꯥꯀꯟꯗ ꯐꯠꯇꯕ ꯃꯥꯒꯤꯁꯨ ꯂꯩ ꯈꯪꯉꯕ ꯑꯩꯅ ꯍꯥꯏꯗꯣꯛꯇꯕꯩ ꯋꯥꯅꯤ ꯃꯌꯥꯝꯅ ꯐꯩ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯊꯥꯒꯠꯄꯩ ꯋꯥꯅꯤ ꯐꯕꯅꯤ ꯍꯥꯏꯅ ꯐꯠꯇꯕ ꯃꯌꯥꯝ ꯃꯥꯒꯤ ꯂꯩꯔꯤꯅꯤ ꯍꯥꯏꯗꯣꯛꯀꯦ ꯉꯁꯤꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯦꯟꯅꯕꯒꯤ ꯈ꯭ꯋꯥꯡ ꯅꯥꯕꯒꯤ ꯄꯦꯟꯅꯕꯒꯤ ꯍꯥꯏꯗꯣꯛꯀꯦ ꯃꯌꯥꯝꯗ ꯑꯩꯁꯨ ꯍꯥꯏꯗꯣꯔꯛꯎꯔꯥ ꯍꯥꯏꯗꯣꯔꯛꯎꯅ ꯑꯩ ꯀꯔꯤ ꯐꯠꯇꯕ ꯂꯩ ꯅꯪꯅ ꯍꯥꯏꯗꯣꯏꯕ ꯍꯥꯏꯗꯣꯔꯛꯎꯅ ꯌꯦꯡꯉꯛꯀꯅꯨ ꯍꯥꯏꯗꯣꯔꯛ ꯌꯦꯡꯒꯦ ꯀꯩ ꯂꯩ ꯍꯥꯏꯅꯤꯡꯉꯥꯏ ꯀꯩ ꯍꯥꯏꯗꯣꯔꯛꯎꯔꯥ ꯍꯥꯏꯗꯣꯔꯛꯎ ꯍꯦꯁ ꯑꯩꯉꯣꯟꯗ ꯙꯝꯀꯥꯒ ꯇꯧꯅ ꯁꯥꯎꯖꯟꯅꯔꯅꯤꯅ ꯐꯃꯨꯡꯗ ꯀꯨꯠꯅ ꯂꯩꯈ꯭ꯔꯅꯤ ꯑꯗꯨꯕꯨꯗꯤꯅ ꯁꯥꯎꯖꯟꯅꯔꯒ ꯁꯥꯎꯔꯗꯤ ꯐꯃꯨꯡꯗ ꯍꯤꯞꯄ ꯇꯥꯕ ꯆꯥꯟꯁ ꯂꯧꯔꯅꯤ ꯀꯩ ꯆꯥꯟꯁ ꯂꯧꯔꯤꯕ ꯊꯣꯡꯉꯔꯣꯏ ꯊꯥꯛꯑꯔꯣꯏ ꯑꯃ ꯇꯧꯔꯔꯣꯏ ꯆꯥꯛꯀꯗꯤ ꯆꯥꯁꯟꯅꯔꯔꯣꯏ ꯆꯥꯛꯄꯨꯗꯤ ꯆꯥꯕꯤꯔꯣꯏ ꯀꯩ ꯆꯥꯅꯩꯒꯦ ꯂꯥꯁ ꯑꯩꯅ ꯊꯦꯝꯃꯅꯤ ꯑꯗꯩ ꯆꯥꯔꯅꯤ ꯑꯗꯨ ꯐꯠꯇꯕ꯭ꯔꯣ ꯑꯗꯩꯗꯤ ꯑꯗꯨ ꯐꯠꯇꯕ꯭ꯔꯣ ꯏꯁꯧꯁꯨ ꯀꯨꯝꯍꯩ ꯑꯃꯅꯤ ꯏꯁꯧꯗꯤ ꯃꯌꯥꯝ ꯈꯪꯕ꯭ꯔꯥ ꯂꯥꯡꯗꯕ ꯌꯥꯗꯕ ꯈꯪꯉꯕ ꯃꯀꯣꯛ ꯌꯥꯎꯗꯦ ꯍꯥꯏꯕ ꯑꯗꯨꯒꯤꯅꯦ ꯏꯁꯧ ꯂꯥꯡꯕꯅꯦ ꯑꯩꯅ ꯏꯁꯧꯗꯤ ꯅꯪ ꯇꯥꯃꯣ ꯎꯅꯗꯣꯏ ꯅꯠꯇ꯭ꯔꯣ ꯇꯥꯃꯣ ꯎꯅꯗꯣꯔꯤꯕꯅꯤ ꯃꯌꯥꯝ ꯑꯩꯗꯨꯒꯤꯅꯦ ꯃꯅꯥꯒꯤꯅꯦ ꯃꯊꯛ ꯑꯝꯇ ꯁꯥꯔꯨꯒꯦ ꯅꯨꯡꯁꯤꯗꯗꯅ ꯁꯥꯗꯣꯔꯤꯃꯦ ꯑꯩꯅ ꯃꯥꯒꯤ ꯅꯥꯊꯛꯁꯦ ꯋꯥꯇꯥ ꯑꯃ ꯇꯧꯅꯗꯤ ꯅꯪ ꯖꯥꯠ꯭ꯔꯥ ꯍꯥꯏꯕ ꯋꯥꯇꯥ ꯇꯧꯅꯗꯤ ꯖꯥꯠ꯭ꯔꯥ ꯍꯥꯏꯕ ꯅꯪ ꯅꯨꯡꯁꯤꯗꯕꯗꯣ ꯑꯩꯅ ꯃꯥꯁꯦ ꯅꯨꯡꯁꯤꯗꯕꯗꯣ ꯑꯗꯨꯗꯨꯅ ꯅꯥꯊꯛ ꯑꯝꯇ ꯁꯥꯔꯨꯒꯦ ꯁꯛꯇꯥꯁꯤ ꯌꯦꯡꯉꯨ ꯀꯩ ꯃꯥꯜꯂꯤ ꯌꯦꯡꯉꯨ ꯂꯥꯏꯈꯣꯛ ꯃꯥꯟꯗ꯭ꯔꯥ ꯀꯔꯤ ꯅꯪꯅ ꯂꯤꯂꯤ ꯕꯣꯛ ꯃꯥꯜꯂꯤ ꯃꯌꯥꯝ ꯂꯣꯏꯁꯜꯂꯒꯦꯀꯣ